Imung amagi leifam thokpa chatna lonchat kaitharakpadagi angangsing human trafficking gi victim oirakpagi chang yamna wangi haina social welfare gi secretary Robert Singh na phongdorakli. Human trafficking is organized crime and the exploitation haiba hiramda Sakti Sadan Guild Manipur ga Department of Social Welfare ani na khutsamnaduna pangthokkiba World Day Against Trafficking on Persons 2025 ki thoramda phongdokkibani. North AOC da laiba hotel Imphal da pangthokkiba thoram aduda Robert na makha taraduna human trafficking asi hanadagi leiraklaba crime amani matamgi matungina crime chathabagi pambaida ahom makya puraktuna crime asibu chathariba singna law enforcing agency dagi leithoknabu honai crime chathaba matamda nungthil pobokta phongna chathaba nate matam kuina wakhal tawraba matungda miyoibigi khunaida chathaba crime amani crime asi mi khara punsinduna yam organized wena chathai haiki Human trafficking gi victim asi sahi tara mangadagi tara nipan phawbugi manungda leiba angang singda thokalli haiba wafam social welfare secretary asina thamladuna angang singna human trafficking gi victim oibigi maram asi makhoibu mi amana influence tawbada irai laina chatpa asini masigi su mathakta broken family dagi lakpa angang sing amadi mama mapa leitraba orphan singsu crime asigi victim oigalli crime asi dagi ngakthok ke harabadi imung manungi mioi singbu counseling tawbiba Mathau tai loinana human trafficking gi victim sing na society da halakpada aphabami ama oinana ba skill amadi employment pb duna rehab to wibagi tangai fadi haiki thoram aduda social welfare gi director Anna Arambam MCPCR gi chairperson Kaisam Pradip Kumar na chingba maru oiba myoi kya su saruk yakhi ina ni ani khaktengi ye ngai ambition of Manipur with reference to we have witnessed for the last 2.5 years. Here, Mama, they represent Masigi, Yamna Sativa mental health issues, Yamna, global 10% of general population. Adune and low. So the national level, India, low. Mi chang di manunda kun function to na kwa web na nomenan ama weda lagi aduna app na ama di problem le ko weda aida na numai da bane manda nei tro school la mana mama sama di soja kai family amni pare na to ata purda school la mata ma is to gre vishnu pura to gre